Thangmaiban Tombisna High School the Hangliba Relief Camp ta Changra from Laudana Ladybug inmate Singda Victor's Life Science Amadi Kendra Esige MLA Khumukcham Joykishan anina blanket sing yengthokkhre ngasi relief camp asida Ladybug inmate Singbu MLA yauna Victor's Life Science ke Victor's Impact Partner Somi Thangal amadi Team Victor's Partner Pinky Khundrak Pamasung Atai Thomi Singalunina Yengshilaba Matung Ningthamta Changlakpaga Iroinina IDP Sing asige damak blanket sing yengthokhibaga Thoramaduda Khumukcham Joykishan na haikibada status da hauzik hauzik ki oina khwaidagi mathau tariba si IDP singi leidiba award apasing asi yengsinba amade makhoi bu yumda hanjin hanaba honaba asini amade center gi luchingba singna pirakhiba thajabagi matungina athuba matamda IDP sing mayumda hanjilalakani haibigi thajaba lei haiki masidanatana IDP sing asi hauzik ki amade matung tarakpa matam singda makhoi hingnabagi senthok lambi ama semnaba honaba su mathau tai maramasena kangluk furup ki khenaba thamdana amatoina angamba mateng pangminasi haina fongdo kibaga lenina ngasi gasi gomlaba tengbang asibu panglakhiba Victor's Life Science amadi makoi gi timbu suthagat pa fongdo ki hojiksi akoi da apikpa wakhalonda aina maite ina kuki ina ka aina muslimin ta uleragadi Manipur gi apan basaktam mai da soi oroi Manipur gi apan basaktam haigadi masida lai ba jati khudimak khundaminer bisiga nuksina le kana Manipur apan basaktam modin aina hanjan hajabra joga butul ga ringa aga manung dare produksi thang yana lei dadi madu Manipur integrity leiba lammane lobo yar